ꯃꯌꯥꯝ ꯑꯩ ꯖꯤꯔꯤꯗ ꯂꯩꯖꯔꯦ ꯑꯗꯣ ꯑꯩꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯖꯤꯔꯤ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣꯅꯦ ꯃꯔꯝ ꯑꯗꯨꯅ ꯏꯁ ꯑꯦꯟ ꯑꯦꯚ꯭ꯔꯤ ꯖꯤꯔꯤꯗ ꯂꯩꯕꯤꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯁꯤꯌꯔ ꯇꯧꯅꯤꯡꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗ ꯂꯩꯕꯤꯔꯤꯕ ꯏꯔꯩꯆꯥ ꯈꯨꯗꯤꯡꯃꯛꯅ ꯁꯤꯌꯔ ꯇꯧꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩꯖꯩ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯃꯊꯧ ꯇꯥꯏꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯒꯤ ꯃꯐꯝ ꯀꯣ ꯃꯔꯨꯑꯣꯏꯅ ꯈꯨꯟ ꯉꯥꯛꯄꯁꯤꯅꯦꯕ ꯑꯗꯨꯕꯨ ꯑꯩꯅ ꯇꯁꯦꯡꯅ ꯑꯩ ꯃꯃꯥꯡꯗ ꯂꯥꯛꯑꯝꯕ ꯆꯠꯆꯕ ꯂꯝꯁꯦ ꯂꯝ 12ꯃꯨꯛ ꯆꯠꯆꯩꯌꯦꯕ ꯍꯥꯏꯕꯗꯤ ꯀꯂꯤꯅꯒꯔ 1, 2, 3, 4 ꯂꯛꯈꯤꯄꯨꯔ ꯆꯟꯗ꯭ꯔꯄꯨꯔ ꯗꯤꯕꯣꯡ ꯈꯨꯅꯧ ꯑꯥꯏꯕꯤ ꯍꯤꯜꯒꯥꯠ ꯒꯨꯂꯥꯇꯣꯔ ꯎꯆꯥꯇꯣꯔ ꯕꯥꯎꯄꯔꯥ ꯗꯤꯕꯣꯡ 1, 2 ꯆꯝꯄꯅꯒꯔ ꯅꯤꯡꯊꯦꯝꯕꯝ ꯑꯃꯗꯤ ꯈꯨꯅꯧꯁꯤꯡꯁꯦ ꯂꯦꯝꯍꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯅ ꯍꯟꯗꯛꯀꯤ ꯂꯥꯛꯄꯁꯤꯗ ꯆꯠꯆꯍꯧꯒꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯆꯠꯂꯨꯕ ꯀꯣꯟꯅ ꯂꯝ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯛꯄꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯄꯥꯎ ꯐꯥꯎꯅꯖꯩꯌꯦꯕ ꯁꯤꯗ ꯃꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯏꯕꯗꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯣꯠꯁꯦ ꯃꯁꯤ ꯅꯩꯅꯍꯟꯅꯤꯡꯉꯦꯕ ꯁꯤꯗ ꯃꯇꯦꯡ ꯄꯥꯡꯍꯟꯅꯤꯡꯉꯦꯕ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯒꯤ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯅ ꯑꯃꯗꯤ ꯏꯔꯩꯆꯥꯅ ꯅꯝꯕꯔ 1 ꯔꯦꯟꯀꯣꯠ ꯑꯃ ꯂꯩꯔꯦ ꯑꯅꯤꯁꯨꯕꯗ ꯕꯤꯄꯤ ꯖꯦꯀꯦꯠꯁꯦ ꯃꯇꯦꯡ ꯄꯥꯡꯕꯤꯒꯗꯕꯅꯦꯕ ꯁꯤ ꯌꯥꯝ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯍꯨꯝꯁꯨꯕꯗ ꯐꯗꯤꯒꯣꯝ ꯃꯔꯨ ꯃꯔꯥꯡꯁꯨ ꯌꯥꯝ ꯃꯊꯧ ꯇꯥꯏꯌꯦꯕ ꯁꯤ ꯑꯍꯨꯝꯁꯦ ꯌꯥꯝ ꯐꯣꯀꯁ ꯇꯧꯍꯟꯅꯤꯡꯉꯦꯕ ꯀꯣ ꯑꯩ ꯁꯤꯇꯪ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯑꯩ ꯁꯤꯇꯪ ꯊꯝꯖꯒꯦ ꯑꯗꯨꯒ ꯍꯣꯏ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯅꯔꯤꯀꯣ ꯑꯋꯥ ꯑꯅꯥ ꯑꯃꯗ ꯂꯩꯕꯗꯁꯨ ꯃꯇꯦꯡ ꯂꯣꯏꯅ ꯄꯥꯡꯅꯒꯗꯕꯅꯤ ꯃꯌꯥꯝ ꯃꯇꯦꯡ ꯂꯣꯏꯅ ꯄꯥꯡꯅꯒꯗꯕꯅꯤ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯔꯦꯗ ꯖꯣꯟ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯣꯠꯕꯨꯡꯒꯨꯝꯕ ꯅꯨꯡꯆꯠꯄꯤꯒꯨꯝꯕ ꯅꯤꯡꯊꯦꯝꯕꯥꯡꯒꯨꯝꯕ ꯂꯩꯉꯥꯛꯄꯣꯛꯄꯤꯒꯨꯝꯕ ꯂꯩꯔꯤꯕꯁꯤꯡꯁꯤ ꯀꯩꯗꯧꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯉꯥꯛꯄ ꯃꯇꯤꯛ ꯆꯥꯅ ꯂꯩꯖꯩꯌꯦꯕ ꯇꯧꯕꯇꯕꯨ ꯃꯣꯏ ꯅꯣꯡ ꯇꯥꯔꯁꯨ ꯃꯣꯏ ꯈꯨꯟ ꯉꯥꯛꯄ ꯊꯣꯛꯀꯅꯤ ꯅꯨꯡꯁꯥ ꯁꯥꯔꯁꯨ ꯊꯣꯛꯀꯅꯤꯕ ꯃꯣꯏ ꯀꯝꯄꯜꯁꯔꯤꯅꯦꯕ ꯁꯤ ꯊꯣꯛꯏꯁꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯅꯣꯡ ꯇꯥꯔꯒ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯔꯝꯕꯗꯤ ꯌꯥꯏꯑꯕ ꯃꯈꯣꯏꯗꯤ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯉꯥꯛꯏꯕ ꯀꯧꯕꯩꯅ ꯃꯈꯣꯏꯒꯤ ꯑꯋꯥꯠꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯤꯇꯪꯗꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯗꯨꯅ ꯖꯤꯔꯤꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯒꯗꯕ ꯃꯐꯝꯗꯣ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡꯁꯤꯗ ꯐꯣꯀꯁ ꯇꯧꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩꯖꯩꯑꯕ ꯃꯁꯤꯗ ꯏꯁꯇꯦꯠꯅꯁꯨ ꯇꯧꯏ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅꯁꯨ ꯃꯌꯥꯝ ꯉꯥꯛꯏꯕ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯏꯁꯥꯅ ꯉꯥꯛꯆꯒꯗꯕꯅꯦꯕ ꯃꯁꯤꯒꯤ ꯑꯣꯏꯕ ꯏꯊꯧꯗꯥꯡꯅꯤ ꯊꯧꯁꯨ ꯊꯧꯒꯥꯏꯅꯤꯅ ꯈꯟꯕꯒꯤ ꯋꯥꯈꯜꯗ ꯃꯥꯡ ꯊꯥꯕꯤꯔꯒ ꯊꯣꯛꯆꯔꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯦ ꯁꯤꯒꯤꯗꯃꯛꯇ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯉꯤꯕ ꯑꯄꯥꯝꯕ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯏꯆꯤꯟꯅꯥꯎꯁꯤꯡꯀꯣ ꯃꯤꯇꯩ ꯏꯆꯤꯟꯅꯥꯎꯁꯤꯡꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯄꯥꯡꯕ ꯉꯝꯗ꯭ꯔꯒꯁꯨ ꯀꯩ ꯆꯥꯔꯤ ꯀꯩ ꯊꯛꯏ ꯏꯁꯤꯡ ꯑꯃꯇꯁꯨ ꯄꯤꯅꯤꯡꯕ ꯏꯁꯤꯡ ꯑꯃꯁꯨ ꯊꯤꯟꯖꯅꯤꯡꯕ ꯃꯣꯏ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯏꯆꯤꯟꯅꯥꯎꯁꯤꯡꯀꯣ ꯁꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯝ ꯖꯤꯔꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯏꯆꯤꯟꯅꯥꯎꯁꯤꯡ ꯀꯌꯥꯝ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯖꯤꯔꯤꯒꯤ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯈꯪꯐꯝ ꯊꯣꯛꯑꯦꯕ ꯃꯁꯤ ꯂꯣꯏꯅꯃꯛ ꯈꯪꯉꯝꯒꯅꯤ ꯍꯥꯏꯅꯁꯨ ꯊꯥꯖꯩꯀꯣ ꯃꯔꯝ ꯑꯗꯨꯅ RK ꯇꯤꯚꯤꯅ ꯇꯧꯖꯒꯗꯧꯔꯤꯁꯦ ꯑꯌꯥꯝꯕ ꯈꯨꯟ ꯉꯥꯛꯄꯗꯅꯤ ꯍꯣꯏ ꯑꯗꯨ ꯗ꯭ꯔꯣꯟꯒꯤ ꯃꯇꯥꯡꯗꯨꯃ ꯂꯣꯏꯈ꯭ꯔꯦ ꯊꯥꯒꯠꯆꯔꯤꯀꯣ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯏꯔꯩꯆꯥ ꯈꯨꯗꯤꯡꯃꯛꯅ ꯑꯗꯨꯒꯨꯝꯂꯕ ꯎꯃꯥꯏꯕꯤ ꯑꯃ ꯃꯇꯦꯡ ꯄꯥꯡꯕꯗꯣ ꯑꯗꯨꯝ ꯃꯐꯝ ꯆꯥꯅ ꯈꯨꯠꯁꯤꯟꯅꯖꯈ꯭ꯔꯦ ꯃꯐꯝ ꯆꯥꯅ ꯃꯣꯏ ꯑꯗꯨꯝ ꯁꯔꯚꯦ ꯇꯧꯖꯔꯤ ꯃꯌꯥꯝ ꯑꯃ ꯑꯗꯨꯒꯤꯗꯤ ꯌꯥꯝꯅ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯔꯦꯕ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯎꯃꯥꯏꯕꯤꯁꯦ ꯑꯩꯈꯣꯏ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯄꯥꯏꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯍꯟꯊꯣꯛꯁꯨ ꯍꯥꯏꯔꯛꯑꯒꯗꯤ ꯃꯗꯨ ꯑꯔꯥꯟꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯩꯅ ꯃꯃꯥꯡꯗ ꯂꯥꯛꯆꯈꯤꯕꯗꯣ ꯑꯩ ꯎꯃꯥꯏꯕꯤꯗꯤ ꯃꯌꯥꯝꯒꯤ ꯄꯩꯁꯥꯗꯒꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯒꯤ ꯑꯩ ꯂꯩꯕ ꯉꯝꯖꯩꯑꯕ ꯇꯧꯕꯇꯕꯨ ꯕꯤꯄꯤ ꯖꯦꯀꯦꯠꯀꯨꯝꯕ ꯔꯦꯟ ꯀꯣꯠꯀꯨꯝꯕꯁꯤꯗꯤ ꯑꯩ ꯐꯟ ꯗ꯭ꯔꯥꯏꯚ ꯇꯧꯖꯈꯤꯗꯦꯕ ꯁꯤꯅꯦꯕ ꯃꯌꯥꯝꯅ ꯐꯟ ꯗ꯭ꯔꯥꯏꯚ ꯇꯧꯋꯦ ꯑꯗꯨꯅ ꯍꯦꯛꯇ ꯄꯥꯛꯇꯛꯅꯅ ꯂꯣꯏꯅꯃꯛ ꯇꯧꯕꯗꯣ RK ꯇꯤꯚꯤ ꯅꯠꯆꯗꯦꯕ ꯑꯩꯅ ꯐꯟ ꯗ꯭ꯔꯥꯏꯚ ꯇꯧꯔꯤꯕ ꯃꯇꯤꯛ ꯀꯩꯗꯧꯕ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯇꯪꯈꯥꯏ ꯑꯃ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯃ ꯂꯩꯌꯦꯕ ꯏꯁꯥꯒꯤ ꯑꯣꯟ ꯄꯣꯀꯦꯠꯇꯒꯤꯀꯣ ꯑꯗꯨꯒ ꯌꯥꯝ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯁꯤꯒ ꯃꯊꯧ ꯇꯥꯏ ꯌꯥꯝ ꯊꯃꯣꯏ ꯁꯦꯡꯕ ꯃꯊꯧ ꯇꯥꯏ ꯑꯃꯗꯤ ꯑꯩꯒꯤ ꯔꯦꯟꯀꯣꯠ ꯂꯩꯔꯤꯕ ꯄꯩꯁꯥꯗꯣ ꯑꯩꯒꯤ ꯋꯥ ꯀꯩꯐꯤ ꯌꯣꯟꯖꯔꯒ ꯂꯩꯖꯈꯤꯕꯅꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯂꯩꯖꯕ ꯁꯅꯥꯗꯤ ꯀꯥꯏꯊꯣꯛꯆꯔꯒ ꯑꯩ ꯋꯥꯠꯑꯦꯕ ꯃꯦꯟꯈꯠꯅꯕ ꯑꯩ ꯍꯣꯠꯅꯖꯈꯤꯕꯀꯣ ꯃꯁꯤꯁꯤꯗ ꯑꯩꯒꯤ ꯗ꯭ꯌꯨ ꯃꯌꯥꯝ ꯇꯣꯜꯂꯤ ꯑꯩꯒꯤ ꯗ꯭ꯌꯨ ꯃꯌꯥꯝ ꯇꯣꯟꯕꯗ ꯇꯣꯟꯖꯁꯅꯨ ꯑꯩꯅ ꯄꯩꯁꯥ ꯄꯥꯏꯔꯒ ꯑꯗꯨꯝ ꯁꯤꯡꯗꯣꯛꯀꯅꯤꯕꯀꯣ ꯑꯗꯨꯃꯥꯏꯅ ꯈꯟꯖꯩꯌꯦꯕ ꯑꯩꯅ ꯑꯗꯨꯅ ꯍꯧꯖꯤꯛ ꯖꯤꯔꯤ ꯕꯥꯝꯗ ꯂꯩꯕꯤꯔꯤꯕ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯅ ꯑꯃꯗꯤ ꯅꯛꯅ ꯂꯩꯔꯤꯕ ꯀꯁꯥꯔꯒꯤ ꯃꯩꯇꯩꯁꯤꯡ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯍꯧꯔꯤꯕ ꯏꯝꯐꯥꯜ ꯃꯌꯣꯟꯗ ꯂꯩꯍꯧꯔꯤꯕ ꯏꯔꯩꯆꯥ ꯈꯨꯗꯤꯡꯃꯛꯇꯒꯤ ꯑꯩꯅ ꯃꯇꯦꯡ ꯂꯧꯖꯒꯗꯕꯁꯦ ꯀꯩꯝꯇ ꯅꯠꯇꯦꯕ ꯑꯗꯣꯝꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡꯁꯤꯗ ꯔꯦꯟꯀꯣꯠ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯤꯄꯤ ꯖꯦꯀꯦꯠꯁꯦ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯃꯣꯏꯁꯤꯗꯗꯤ ꯂꯩꯕꯁꯨ ꯐꯪꯗꯦ ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯇꯥꯡꯉꯦꯕ ꯕꯤꯄꯤ ꯖꯦꯀꯦꯠꯁꯦ ꯌꯥꯝ ꯇꯥꯡꯉꯦꯕ 3,000 ꯌꯧꯋꯦꯕ ꯑꯗꯨꯅ ꯀꯥꯟꯅꯗꯦꯕ ꯁꯤꯗꯗꯤ ꯐꯪꯁꯨ ꯐꯪꯗꯦꯕ ꯂꯩꯒꯦ ꯍꯥꯏꯔꯒꯁꯨ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯑꯣꯏꯕꯅꯤꯅ ꯁꯤꯒꯨꯝꯕꯗ ꯐꯣꯀꯁ ꯇꯧꯍꯟꯅꯤꯡꯉꯤ ꯑꯗꯣ ꯈꯨꯟ ꯉꯥꯛꯄꯁꯤꯡꯁꯤꯀꯣ ꯍꯣꯏ ꯆꯥꯅ ꯊꯛꯅꯕꯒꯤ ꯃꯥꯏ ꯏꯃꯨꯡ ꯃꯅꯨꯡꯅ ꯉꯝꯅꯕ ꯂꯣꯏ ꯍꯣꯠꯅꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯗꯤ ꯑꯗꯨꯝ ꯍꯣꯠꯅꯗꯨꯅꯁꯨ ꯂꯥꯛꯏ ꯍꯣꯠꯁꯨ ꯍꯣꯠꯅꯈꯤꯅꯦꯕ ꯑꯗꯨ ꯑꯣꯏꯅꯃꯛ ꯑꯩꯅ ꯄꯩꯁꯥ ꯂꯩꯔꯒꯁꯨ ꯂꯩꯒꯦꯅ ꯆꯠꯄ ꯃꯇꯝꯗ ꯃꯥꯔꯀꯦꯠꯇ ꯐꯪꯗꯕ ꯑꯗꯣ RK ꯇꯤꯚꯤꯅ ꯄꯤꯖꯈꯤꯕ ꯔꯦꯟꯀꯣꯠꯇꯣ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯔꯦꯟꯀꯣꯠꯅꯦꯕ ꯑꯗꯣ ꯑꯗꯨꯝ 100ꯒꯤ ꯃꯊꯛꯇ ꯄꯤꯕ ꯔꯦꯟꯀꯣꯠꯇꯨꯅꯦꯕꯀꯣ ꯑꯗꯨ ꯄꯤꯕꯁꯨ ꯃꯊꯧ ꯇꯥꯏ ꯑꯩ ꯁꯤꯇꯪ ꯍꯥꯏꯔꯒ ꯇꯦꯟꯁꯤꯟꯖꯒꯦ ꯃꯁꯤꯗ ꯑꯇꯣꯞꯄꯗ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯂꯨꯄꯥ ꯍꯪꯉꯛꯄ ꯌꯥꯎꯋꯦꯕ ꯏꯆꯟꯊꯣꯏꯕꯤ ꯖꯤꯔꯤ ꯑꯩ ꯖꯤꯔꯤꯗꯒꯤꯅꯦ ꯑꯩ ꯄꯩꯁꯥꯁꯦ ꯀꯅꯥꯗ ꯍꯥꯞꯇꯣꯏꯅꯣ ꯀꯩꯗ ꯃꯇꯦꯡ ꯑꯩꯅ ꯏꯃꯥ ꯍꯧꯖꯤꯛꯀꯥꯟꯗꯤ ꯅꯪ ꯈꯨꯟ ꯉꯥꯛꯄꯗ ꯑꯣꯏꯅ ꯐꯣꯀꯁ ꯇꯧꯕꯤꯌꯣ
คุณงาก็ยิ่งนูที่ดิที่ถุยบดุดาโมกิเอเซนเซนมีเด็ดไอ้ตาเลยกว่ามาดูยังมาเท่าตายอะดูก็ako imay din mapamatpang ko din sangbi di ba di sumay kang da good night adu mo sa mathaw tai kwa adu di nga ka te ba khun nga ko di jingar mathaw tai nong ta min na jingar du nong bi da ba mathaw tai ko ya da toy je jingar khum ba du na ai la le ba mapam kra sida le ba mi kup kra sida ji ba ka le bi ba prasa sina jingar a hen mai ta le kwa yum da ga sa ka sa ga jingar a hen ba ga le ba sina da na le ba kwa adu mo sin yaw bi ra ga di ai mo da pau bi yo apai ji da le bi ba ko ge ai ipo ibung chen mai am to ra ga ai ko do jingar do khom ba lak sa ge adu ga bangkar si ji kitang du su ai ngak che ba ya ba gi kwa jingar do su apai khan ba ya na ba gi aseng wa matam de bi bi wa na ai na mayam ki pung sin sin jara ga video se ba tang sa le chen chen je ge thaga che ku na